Karibu thoklagaba nongdamba magi changyengsi thamoi anigi marisi tatkadoribra Thanilga lembagana phamlomdagi halakpagi lambida nungsido kanna chelakpadu ure anidugi manak hek yoroppaga sorgadu thabet honduna mamitna lembada yengi mataududa Thanilna nungsiya kaidore kaigino nangna adu kana chela iduba Da Thanil Dalembada wamatang haigina lakpani Nungsigi makhutta angauba che ama thuplaga pairibadu uraga Thanildu wakhal tara male Manaw nupada haifet yenglamlaga chatkre Lembana mayambabu hek chatkhibaga nungsida hairai Nungsiya kai leirage Dalemba Naubido Ekhoida laame kapsiyamda kapame Aduga sisu Dalembada bibiyu haina pirambane Karigi kapamino nungsiya Kai marangino hairambra Dalemba Naubido Ngasi Imphalda chatlani hairame Tha taruk phawbadi Imphalda leirani hairame Ado Dalemba Hauzingmak Mabu unaba chatpiyo Naubido Dalembaga unaningi hairamane Ha Haujingmak chatlani haiba Nungsiya ai maamta thengna horkhige Asi hairaga chedu paiduna chelakpani Mana chelakpada Naubidu khaba madi chingkhaigana gari da haptuna thauraga chatkre Khabana lembabu ubada osittaba minok ama noklaga hanna fawba yenglamdana gari du kanna thokre Naubidi lembabu ubada gari manungdagi hanna yengduna mitlu piranga loinana ningamdaba maichak ama puduna chatkre Lemba mafam aduda leptuna lehawi Makhutta pairiba chedo tapna hangdoktuna paba horaklame Dalemba Ai ngasi Imphalda chatlani Ai exam gidama Tha taruk mukti leirakani Adubu Dalemba Ai halaktri faudi warasuwana ngaibiramo Aisu Khongam chen lepsage pukning ani longzaroi aduga Dalemba nangna aingonda haikiba maitai nupi oiradi maitai nupige satnabi phijet leite setuna maitai nupigi magun ngakpa ngamba oizage ko Dalemba ai satlage nangi naubi Maithongda minok khazik tamlabasu thamoidadi awaba magi potlum puri karigi puriba masu ahanba nungsiba oibana thamoida tanik naubigi nungsibabu magi maphamdagi lapkhidra chatkhidra haiduna maithongda minok khazik tamlabasu thamoidadi awabagi potlum ama puri kari puriba masu ahanba nungsiba oibana thamoida tanik naubigi nungsibabu magi maphamdagi lapkhidra chatkhidra haiduna mathangi numitni malemgi mopa nupa pari du laktuna machega wari sanarame parina Iche kari wari aruba lege Kaisu laiteda Nanga wari ama sumtana sira haina tawbane Kai wano hekta hayu kaino Nopa laisidi Namak nupa Thanil se Mayum makai pansan birasirana Isena khallin he Adudi yam phai kaino Manung matam sa chare Ado nupibu leirabro Leire Masaka onthok na phajarkhaba jani Aina imau oige khalakpa kuirabane Kanano kadaidagino kanagi machano Lapteda Ekhoigi Turil wangmadagine Manigi masanupi laizado Oo Adudi nupi ahalda thamlamba Haujikna mama atombina Thina tawbina nupi macha ama leibaduro Hoi Mane Karino iche na haisibo As adu nupido yamna phatte haibadai ne iche Makhoi ani se Pisak piklingai dagi hauna
ꯇꯤꯟꯅꯔꯛꯄꯅꯤ ꯑꯉꯥꯡ ꯃꯁꯦꯜꯁꯨ ꯈꯪꯅ ꯃꯥꯜꯂꯤ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨꯗꯤ ꯃꯕꯨꯛ ꯃꯔꯥ ꯌꯥꯝꯅ ꯇꯞꯄꯤ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯝꯅ ꯈꯪꯖꯩ ꯃꯁꯥ ꯃꯁꯥꯁꯨ ꯌꯥꯅꯔꯕꯅꯤꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯕꯅ ꯐꯔꯗ꯭ꯔꯥ ꯍꯥꯏꯅ ꯏꯆꯦꯅꯅꯦ ꯅꯪꯒ ꯇꯥꯟꯅꯕꯅꯤ ꯍꯣꯏ ꯐꯔꯦꯁꯦ ꯏꯆꯦꯅꯁꯨ ꯌꯥꯔꯕ ꯃꯁꯥ ꯃꯁꯥꯁꯨ ꯌꯥꯅꯔꯕꯁꯤꯗ ꯑꯃꯨꯛ ꯑꯩꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ ꯍꯣꯏꯗ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯑꯩꯈꯣꯏ ꯍꯨꯝ ꯆꯠꯂꯨꯔꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯀꯣ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯂꯥꯏꯖꯕꯨ ꯃꯆꯥ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯀꯥꯕ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖꯒꯤ ꯃꯄꯥꯅ ꯁꯣꯝꯗ ꯀꯥꯈꯠꯄꯤꯔꯛꯑꯣ ꯐꯤꯗꯥꯁꯤꯗ ꯍꯦꯛꯇ ꯐꯝꯕꯤꯌꯨꯗꯣ ꯄꯥꯔꯤꯅ ꯋꯥꯁꯤ ꯀꯣꯏꯊꯣꯛꯇꯅ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ ꯄꯤꯛꯂꯤꯉꯩꯗꯒꯤꯁꯨ ꯂꯣꯏꯅꯖꯔꯛꯂꯕ ꯍꯧꯖꯤꯛꯅ ꯃꯁꯥ ꯃꯁꯥꯅꯁꯨ ꯌꯥꯅꯔꯒ ꯂꯩꯔꯕ ꯃꯁꯤꯗ ꯃꯄꯥ ꯃꯃꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤ ꯊꯨꯡꯍꯟꯕꯤꯁꯤꯗꯣ ꯃꯅꯥꯎ ꯅꯨꯄꯥ ꯑꯃ ꯂꯩꯕꯁꯤꯁꯨ ꯃꯇꯝ ꯃꯇꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯖ ꯅꯣꯝꯖꯔꯒ ꯂꯩꯕꯅꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯆꯪꯗꯨꯅ ꯁꯦꯜ ꯇꯥꯟꯕꯁꯤ ꯑꯣꯟꯊꯣꯛꯅ ꯀꯟꯖꯩ ꯍꯥꯏꯇꯥꯔꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯍꯧꯗ꯭ꯔꯕꯁꯨ ꯃꯁꯥꯒꯤ ꯐꯥꯝꯗ ꯉꯥ ꯌꯦꯟ ꯂꯣꯏꯗꯨꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗꯤ ꯀꯣꯝꯅ ꯇꯥꯜꯂꯤꯗꯣ ꯊꯥ ꯑꯃꯗ ꯂꯥꯛ ꯑꯃ ꯑꯅꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯇꯥꯟꯖꯕ ꯉꯝꯕꯅꯤ ꯍꯤꯡꯕꯒꯤꯗꯤ ꯀꯣꯝꯅ ꯍꯤꯡꯕ ꯌꯥꯔꯦ ꯃꯅꯤꯅ ꯍꯣꯏ ꯁꯣꯝꯅ ꯇꯥꯛꯄꯤꯔꯤꯕꯁꯤꯡꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯅꯧꯅ ꯃꯃꯥꯁꯨ ꯀꯥꯏꯅꯈ꯭ꯔꯦꯗꯣ ꯃꯔꯥꯏꯕꯛꯁꯨ ꯑꯣꯟꯊꯣꯛꯅ ꯊꯤꯔꯦ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ ꯋꯥꯐꯝꯁꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯁꯤꯗ ꯄꯥꯔꯤꯅ ꯃꯔꯥꯏꯕꯛ ꯊꯤꯔꯦ ꯍꯥꯏꯗꯨꯅꯕꯨ ꯑꯗꯨꯝ ꯂꯩꯍꯟꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯗ ꯌꯥꯅꯤꯡꯗꯕ ꯌꯥꯎꯕꯒꯤꯔꯥ ꯋꯥꯐꯝꯁꯤꯗ ꯁꯣꯝꯅ ꯌꯥꯕꯤꯅꯤꯡꯗ꯭ꯔꯤꯕꯁꯦ ꯑꯗꯨ ꯑꯗꯥ ꯀꯩꯝꯇ ꯈꯪꯗꯦꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯋꯥꯐꯝꯁꯦ ꯌꯥꯔꯕꯅꯤ ꯍꯥꯏꯅ ꯂꯧꯖꯔꯒꯦ ꯑꯗꯨꯅ ꯚꯛꯇꯤ ꯑꯃꯇꯪ ꯀꯠꯆꯒꯦ ꯍꯣꯏ ꯊꯥꯅꯤꯜꯕꯨꯗꯤ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯑꯣꯖꯥ ꯑꯣꯏꯔꯤꯉꯩ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕꯅꯤ ꯃꯥꯒꯤ ꯃꯒꯨꯟꯗꯤ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯉꯤꯗ ꯇꯥꯕ꯭ꯔꯥ ꯅꯆꯥꯅꯨꯄꯤꯗꯣ ꯆꯥ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯌꯨꯅꯦ ꯆꯥꯛꯁꯪꯗ ꯆꯪꯈꯤꯗꯨꯅ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯊꯣꯛꯂꯛꯂꯦ ꯂꯥꯏꯖ ꯃꯁꯥ ꯅꯥꯟꯅ ꯇ꯭ꯔꯦ ꯑꯃꯗ ꯆꯥꯅꯕ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯂꯦ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯊꯥꯖꯅ ꯃꯃꯤꯠꯇꯨ ꯄꯦꯟꯅ ꯌꯦꯡꯂꯦ ꯇꯧꯖ ꯁꯥꯔꯤꯁꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯅꯤꯅ ꯁꯦ ꯅꯪꯒꯤ ꯃꯥꯃꯁꯤꯡꯁꯤꯗꯅꯦ ꯍꯥꯟꯅ ꯆꯥꯗꯣ ꯄꯤꯌꯨ ꯃꯥꯁꯤꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯍꯥꯏꯕꯗꯣ ꯃꯃꯤꯡꯅ ꯂꯥꯏꯖ ꯀꯧꯏ ꯂꯥꯏꯖ ꯏꯀꯥꯏꯅ ꯆꯥꯗꯣ ꯄꯤꯔꯤ ꯄꯥꯔꯤꯅ ꯏꯍꯦ ꯏꯃꯧꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯂꯝꯉꯥꯟꯗ ꯐꯖꯈ꯭ꯔꯦꯗ ꯃꯁꯤꯅꯅꯤꯗꯅ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯀꯟꯅ ꯇꯛꯂꯤꯕꯁꯤꯗꯤ ꯏꯪꯅ ꯂꯦꯝꯅ ꯆꯪꯈꯣꯜꯂꯤꯗ ꯏꯃꯧꯁꯦ ꯊꯥꯖꯗꯤ ꯃꯆꯤꯟꯒꯗꯣ ꯄꯩꯊꯣꯛꯂꯒ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯄꯥꯔꯤꯅ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯂꯨꯍꯣꯡꯕꯁꯤ ꯃꯇꯝ ꯂꯦꯞꯅꯕ ꯇꯧꯔꯁꯤꯗꯣ ꯃꯅꯤꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯨꯍꯣꯡꯕꯁꯦ ꯌꯥꯝ ꯊꯨꯅ ꯍꯣꯡꯕ ꯄꯥꯝꯃꯕꯅꯤ ꯃꯅꯤꯅ ꯑꯗꯨꯗ ꯃꯅꯤꯅ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯄꯥꯔꯤꯅ ꯑꯗꯨ ꯑꯗꯥ ꯊꯤꯕꯤꯔꯅꯨ ꯌꯥꯝ ꯊꯨꯅ ꯍꯣꯡꯅꯅꯕ ꯇꯧꯔꯁꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯚꯛꯇꯤ ꯑꯃꯇꯪꯒ ꯌꯥꯔꯦ ꯇꯧꯕꯤꯔꯅꯨ ꯁꯣꯝꯗꯅ ꯈꯥꯕꯅ ꯆꯤꯡꯈꯩ ꯑꯗꯨꯒꯤ ꯑꯉꯥꯡ ꯃꯤꯅꯥꯏ ꯃꯆꯥꯗꯣ ꯑꯩꯅ ꯄꯔꯥ ꯑꯃ ꯁꯣꯏꯗꯅ ꯇꯝꯕꯤꯒꯅꯤ ꯃꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯆꯤꯡꯈꯩꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯊꯨꯃꯜꯂꯤꯗ ꯈꯔ ꯇꯞꯅ ꯇꯧꯁꯤ ꯌꯥꯔꯣꯏ ꯌꯣꯠꯇꯤ ꯁꯥꯔꯤꯉꯩꯗꯒꯤ ꯍꯧꯒꯗꯕꯅꯤ ꯃꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯏꯪꯅ ꯁꯥꯟꯇꯤꯗ ꯂꯩꯕ ꯉꯝꯒꯅꯤ ꯐꯔꯦꯅꯦ ꯅꯪꯅ ꯄꯥꯝꯂꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯣꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯑꯩꯅ ꯄꯥꯝꯂꯤꯁꯦ ꯃꯥ ꯈꯨꯟꯁꯤꯗ ꯂꯩꯇꯕꯁꯤꯅꯤ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯇꯧꯒꯗꯧꯔꯤꯒꯦ ꯍꯥꯏꯕ ꯅꯪꯒ ꯈꯪꯅꯕ ꯄꯨꯂꯤꯁ ꯒꯦꯡꯕꯗꯣ ꯑꯗꯨꯒ ꯇꯥꯟꯅꯔꯒ ꯂꯦꯝꯕꯗꯣ ꯍꯨꯔꯥꯟꯕꯒꯤ ꯅꯃꯥꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯂꯩꯅꯕ ꯁꯤꯟꯒꯗꯕꯅꯤ ꯆꯤꯡꯈꯩꯅ
ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ? ꯀꯦꯡꯕꯗ ꯀꯣꯜ ꯇꯧꯔꯣ, ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯂꯥꯛꯍꯜꯂꯣ, ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯀꯨꯞꯅ ꯁꯥꯟꯅꯔꯁꯤ꯫ ꯍꯣꯏꯅꯦ, ꯐꯔꯦꯅꯦ, ꯑꯩ ꯀꯣꯜ ꯇꯧꯈ꯭ꯔꯒꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯦꯡꯕꯗꯨ ꯈꯥꯕ ꯑꯃꯗꯤ ꯆꯤꯡꯈꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯦꯡꯕꯅ, ꯆꯤꯡꯈꯩ, ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯦ? ꯑꯩ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯏꯁꯤꯕꯣ? ꯆꯤꯡꯈꯩꯅ, ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯒꯤ ꯊꯕꯛ ꯑꯃ ꯇꯧꯃꯤꯟꯅꯁꯦꯅ ꯅꯪ ꯀꯧꯔꯛꯄꯅꯦ꯫ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ, ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯗꯤ ꯄꯨꯛꯆꯦꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕꯅꯤ꯫ ꯈꯥꯕꯅ, ꯍꯜꯂꯣ, ꯑꯩ ꯈꯥꯕ꯫ ꯑꯩꯅ ꯀꯦꯡꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯣ ꯁꯣꯛꯅꯩ꯫ ꯈꯥꯕꯅ, ꯑꯩ ꯁꯣꯝꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏ ꯆꯤꯡꯈꯩꯗꯒꯤ ꯂꯣꯏꯅ ꯇꯥꯖꯔꯦ, ꯑꯗꯨꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯗ ꯌꯥꯗ꯭ꯔꯦ꯫ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯅꯣ, ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯗꯤ ꯄꯥꯡꯊꯣꯛꯀꯦ꯫ ꯋꯥꯔꯤ ꯄꯨꯝꯕ ꯀꯦꯡꯕꯗ ꯂꯤꯔꯝꯃꯤ꯫ ꯀꯦꯡꯕꯁꯨ ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯌꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯅ ꯄꯩꯁꯥ ꯈꯛꯇꯕꯨ ꯄꯥꯝꯂꯨꯕꯒꯤ ꯃꯍꯩꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯀꯦꯡꯕ ꯃꯥꯒꯤ ꯈꯣꯡꯕꯨ ꯈꯔꯒ ꯂꯦꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯏꯃꯨꯡꯗꯒꯤ ꯂꯦꯝꯕꯕꯨ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯂꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯏꯟꯊꯨꯏ꯫ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯃꯥꯂꯦꯝꯗꯨ ꯀꯞꯇꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯐꯥꯒꯗꯧꯔꯤꯕ? ꯑꯩꯒꯤ ꯏꯆꯥꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯝꯕꯒꯤꯅꯣ? ꯀꯦꯡꯕꯅ, ꯅꯆꯥꯒꯤ ꯃꯔꯥꯟ ꯈꯪꯅꯤꯡꯂꯕꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯣ꯫ ꯂꯦꯝꯕꯅ, ꯑꯩ ꯀꯅꯥꯗꯁꯨ ꯂꯥꯟꯗ꯭ꯔꯤ, ꯑꯩ ꯆꯠꯄ ꯉꯝꯃꯣꯏ꯫ ꯏꯃꯥ, ꯑꯩ ꯆꯠꯄ ꯉꯝꯃꯣꯏꯌꯦ꯫ ꯏꯃꯥ, ꯑꯩ ꯂꯥꯟꯗꯤꯌꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯇꯥꯔꯗꯨꯅ ꯂꯦꯝꯕ ꯍꯣꯏꯒꯤ ꯃꯌꯨꯝꯗꯨꯗ ꯂꯣꯏꯅꯃꯛ ꯍꯨꯞꯆꯤꯟꯅꯔꯛꯂꯦ꯫ ꯃꯥꯂꯦꯝꯅ, ꯑꯩꯒꯤ ꯏꯆꯥꯁꯦ ꯏꯆꯝ ꯆꯝꯖꯕꯅꯦ, ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯖ ꯅꯣꯝꯖꯗꯨꯅ ꯂꯩꯕꯅꯦ, ꯃꯥꯕꯨ ꯄꯨꯕ ꯌꯥꯔꯣꯏ꯫ ꯀꯦꯡꯕꯅ, ꯃꯔꯥꯟꯒꯤ ꯃꯇꯨꯡꯏꯟꯅ ꯁ꯭ꯇꯦꯁꯟ ꯐꯥꯎꯕꯗꯤ ꯄꯨꯗꯕ ꯌꯥꯔꯔꯣꯏ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯗꯨꯅ, ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯃꯥꯕꯨ ꯄꯨꯕ ꯌꯥꯔꯣꯏ꯫ ꯈꯨꯟꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯑꯀꯥꯏꯕ ꯊꯕꯛ ꯅꯣꯡꯃꯇ ꯇꯧꯗ꯭ꯔꯤ꯫ ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯄꯨꯕ ꯌꯥꯔꯣꯏ꯫ ꯀꯦꯡꯕꯅ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯔꯥꯜꯁꯤ ꯇꯥꯛꯄ ꯇꯥꯔꯦ꯫ ꯁꯤ ꯎꯔꯕ꯭ꯔꯥ? ꯁꯤꯒꯤ ꯁꯅꯥꯒꯤ ꯂꯤꯛꯁꯤ ꯃꯥꯅ ꯍꯨꯔꯥꯜꯂꯝꯂꯤꯕꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯂꯤꯛꯅꯣ ꯀꯅꯥꯁꯨ ꯈꯪꯅꯗ꯭ꯔꯦ꯫ ꯃꯥꯂꯦꯝꯅ, ꯀꯔꯤ? ꯑꯩꯒꯤ ꯏꯆꯥ ꯂꯦꯝꯕꯅꯕꯨ? ꯂꯦꯝꯕꯅ, ꯏꯃꯥ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯃꯆꯤꯟ ꯊꯤꯔꯤꯅꯤ, ꯑꯩ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯏꯃꯥ꯫ ꯀꯦꯡꯕꯅ, ꯍꯦ, ꯍꯥꯞꯆꯤꯜꯂꯨ ꯒꯥꯔꯤꯗ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯁꯤ, ꯍꯣꯔꯦꯟ ꯃꯔꯤꯟ ꯇꯦꯡꯒꯗꯧꯔꯤꯕꯅꯤ꯫ ꯃꯌꯥꯝꯕ ꯊꯥꯅꯤꯜꯁꯨ ꯐꯥꯝꯗꯒꯤ ꯀꯥꯈꯠꯂꯛꯄꯗ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯊꯥꯗꯔꯝꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯊꯥꯅꯤꯜꯅ, ꯃꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯦꯡꯕꯅ, ꯅꯪꯅ ꯀꯅꯥꯅꯣ? ꯑꯩ ꯂꯦꯝꯕꯒꯤ ꯃꯌꯥꯝꯕꯅꯤ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯍꯩ, ꯅꯅꯥꯎ ꯅꯨꯄꯥꯁꯤꯅ ꯃꯤꯒꯤ ꯁꯅꯥ ꯍꯨꯔꯥꯜꯂꯝꯃꯤꯁꯦ ꯈꯪꯗ꯭ꯔꯣ? ꯍꯨꯔꯥꯟꯕꯕꯨ ꯌꯣꯛꯈꯠꯇꯅ ꯊꯝꯃꯤ ꯀꯩꯒꯤꯅꯣ ꯍꯥ? ꯀꯔꯤ ꯍꯥꯏꯕ? ꯑꯩꯈꯣꯏ ꯂꯦꯝꯕꯕꯨ? ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯃꯌꯥꯝꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ, ꯇꯥꯃꯣ, ꯑꯩ ꯂꯥꯟꯗꯤꯌꯦ, ꯑꯩ ꯍꯨꯔꯥꯟꯕ ꯅꯠꯇꯤꯌꯦ, ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯀꯦꯡꯕꯅ, ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯅꯣꯏ? ꯒꯥꯔꯤꯗ ꯍꯥꯞꯆꯜꯂꯣ ꯍꯥꯏꯕꯅꯤꯅꯦ꯫ ꯂꯦꯝꯕꯗꯨ ꯏꯟꯗꯨꯅ ꯒꯥꯔꯤ ꯇꯝꯅ ꯄꯨꯔꯛꯂꯦ꯫ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯕꯅ, ꯑꯝꯇ ꯉꯥꯏꯕꯤꯈꯣ꯫ ꯀꯔꯤꯅꯣ? ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯁ꯭ꯇꯦꯁꯟꯗ ꯑꯣꯏꯅ ꯂꯥꯛꯑꯣ꯫ ꯃꯥꯕꯨ ꯊꯝꯕꯤꯔꯝꯃꯨ꯫ ꯀꯔꯤꯒꯤꯅꯣ? ꯃꯥꯅ ꯍꯨꯔꯥꯟꯕ ꯅꯠꯇꯦ, ꯑꯩꯅ ꯍꯨꯔꯥꯟꯕꯅꯦ꯫ ꯃꯥꯂꯦꯝ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯦꯝꯕꯅ, ꯇꯥꯃꯣ, ꯃꯃꯥ ꯑꯣꯏꯕꯤ ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯈꯥꯡꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯑꯆꯥꯛꯄ ꯃꯩꯔꯤꯗꯒꯤ ꯍꯦꯟꯅ ꯆꯥꯛꯂꯤ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨ꯫ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯂꯦꯞꯇꯅ ꯆꯦꯟꯊꯔꯛꯂꯤ꯫ ꯀꯦꯡꯕꯅ, ꯑꯣ, ꯍꯨꯔꯥꯜꯂꯤꯁꯤ ꯅꯪꯅꯦꯕ? ꯍꯣꯏ ꯃꯥꯅꯤ ꯁꯥꯔ꯫ ꯑꯗꯣ ꯅꯪꯅ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯃꯇꯝ ꯃꯥꯡꯍꯜꯂꯤ ꯀꯩꯒꯤꯅꯣ? ꯆꯠꯂꯣ, ꯀꯥꯈꯠꯂꯣ, ꯑꯃꯗꯣ ꯊꯥꯗꯣꯛꯑꯝꯃꯨꯍꯦ꯫ ꯃꯥꯂꯦꯝꯗꯤ ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯃꯆꯥꯅꯨꯄꯥ ꯑꯍꯟꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯂꯦꯝꯕꯅ, ꯇꯥꯃꯣ꯫ ꯊꯥꯅꯤꯜꯅ, ꯂꯦꯝꯕ,
ꯇꯥꯃꯣ ꯊꯨꯅ ꯊꯣꯛꯂꯛꯀꯅꯤ ꯑꯩꯅ ꯊꯣꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯏꯃꯥꯕꯨ ꯅꯪꯅ ꯌꯦꯡꯁꯤꯟꯗꯨꯅ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯀꯅꯥꯝꯇꯒ ꯈꯠꯅ ꯆꯩꯅꯗꯨꯅ ꯂꯩꯒꯅꯨ ꯍꯥꯏꯌꯨ ꯅꯪ ꯀꯅꯥꯝꯇꯒ ꯈꯠꯅꯔꯣꯏ ꯍꯥꯏꯌꯨ ꯁꯤ ꯍꯥꯏꯌꯨ ꯂꯦꯝꯕꯅ ꯇꯥꯃꯣ ꯑꯩ ꯇꯥꯃꯣꯅ ꯍꯥꯏꯕ ꯏꯟꯒꯅꯤꯌꯦ ꯑꯩ ꯀꯅꯥꯝꯇꯒ ꯈꯠꯅꯔꯣꯏꯌꯦ ꯇꯥꯃꯣ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯊꯃꯣꯏꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯂꯦ ꯃꯔꯝ ꯀꯔꯤꯁꯨ ꯂꯩꯇꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯃꯔꯥꯟ ꯄꯤꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯅꯣꯡꯃꯗꯤ ꯑꯔꯥꯟꯕ ꯇꯧꯔꯤꯕ ꯅꯈꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯃꯇꯝꯗꯣ ꯌꯧꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯕ ꯇꯥꯕꯅꯤ ꯀꯦꯡꯕꯅ ꯀꯔꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯒꯦ ꯁꯠ ꯁꯠ ꯏꯟꯈꯠꯂꯨꯅꯦ ꯃꯃꯥ ꯑꯣꯏꯕꯤꯗꯨ ꯑꯉꯥꯎꯕꯤꯒꯨꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯜꯂꯤ ꯑꯗꯨꯒ ꯄꯦꯟꯅ ꯀꯞꯆꯩ ꯑꯆꯧꯕ ꯊꯥꯅꯦꯜ ꯏꯁꯥ ꯂꯥꯟꯗꯦ ꯏꯃꯥ ꯈꯪꯉꯦ ꯑꯗꯨꯕꯨ ꯈꯨꯈꯟ ꯄꯥꯡꯒꯟꯕ ꯃꯣꯏꯗ ꯏꯁꯥꯕꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯦ ꯏꯁꯥ ꯂꯥꯟꯗꯦ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤꯌꯦ ꯂꯦꯝꯕꯅ ꯏꯃꯥ ꯀꯦꯡꯕꯅ ꯑꯁ ꯊꯣꯛꯑꯁꯦ ꯑꯆꯨꯝ ꯃꯔꯥꯟ ꯌꯥꯝꯅ ꯈꯪꯕꯒ ꯁꯥꯔꯗꯅ ꯂꯩꯕꯥꯛꯁꯦ ꯅꯣꯏꯅ ꯄꯥꯜꯂꯣꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯐꯥꯒꯤꯔꯣ ꯍꯥ ꯆꯠꯊꯣꯛ ꯑꯩꯈꯣꯏ ꯊꯦꯡꯂꯦ ꯊꯥꯅꯦꯜꯅ ꯏꯃꯥ ꯅꯪ ꯀꯩꯝꯇ ꯋꯥꯔꯨꯅꯨ ꯑꯆꯨꯝꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏꯊꯤꯔꯣꯏ ꯏꯃꯥ ꯑꯩ ꯊꯨꯅ ꯍꯜꯂꯛꯀꯦ ꯑꯩ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯏꯅꯥꯎꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯨ ꯂꯦꯝꯕꯥ ꯅꯪ ꯏꯃꯥꯕꯨ ꯋꯥꯍꯟꯒꯅꯨꯀꯣ